Jinkhang Horongbom, Grace Apologetics ki is the Bible, the Word of God. Highly by episode asi no mayambu taram no cheri. Ngasi ikoina nainagada topic ase Bible highly balai ase Mapu Ebungo aseng Wahei ra natraga mina pangita ikibalai gra highway sine. Miyam na yam na hangnaba wahang hairagadi Bible se kanana ikibano Bible se mina ikiba oiragadi karamna Mapu Ebungo Wahei oigadoino. Malem asida atopa lairi kyamaro mama leire adubu matau karamna Bible asi khakta Mapu Ebungo Wahei oigadoino haibna chingba wahang kayama matam gi adum hangduna leire bane nan Christian khakta nataduna Christian singi marakta phawba adum mak hangli ngasi aikoina maru oina point mari khak nainage haiduna ina video se thorang tawjabani akoin nainagado topic se Bible se taseng nama Mapu Ebungo Wahei ra haibsini aikoi yengminase ahanba point scientific accuracy haibadi Bible se vigyan gi matung inna kyam chumge haibasine Bible da Job hairiba lairik adugi chapter 26 ki verse 7 da asumna hairi he hangs the earth on nothing haibadi malem si yumpham jawdana Mapu Ebungo na tahonduna thamli hairi adubu hangba yaba wahangdi modern astronomy scientists singna khangdringai discover tawdringai chahi lising kaya gi mamang da matau karamna job na malem sibu yumpham yaudana Mapu Ebungo na tawon thamli haibase khanglibana Mapu Ebungo gi thawaina phongdok piramdragadi hairiba yamna advance oiba scientific information se khanglam loi hana khanjai makhatana Bible gi ahanba lairik maihoron haibadi Genesis ki ahanba chapter gi verse 1 da sunna hai in the beginning God created heavens and the earth haibadi Mapu Ebungo na laisemba horakpa matamda ihan hana koiro amadi malembu semame scientists sing amadi philosophers sing mayamna chawrakpa chahi lising ani muki mamangdagi malem asi horakpham leiti haina kanna thajanarame adubu hojikti Bible na haibagumna hojikkan gi astronomers singsu Thajare madudi malem asigi haurakpham tangkat ama lei haibase masigi theory se Big Bang theory haina sumayamna khangnai asigumna Bible se scientifically accurate oiba information na thanduna leibase mayamda ikhanganjani ani suba point da historical accuracy Bible the yawiba ningthau singi marakta ningthau amagi ming ai panjage Babylon gi ningthau Belshazzar mahak ki maramda Bible gi Daniel chapter 5 ta khoi uba phangdigani Bible gi wari asigi matung inna ningthau Belshazzar da Mapu Ebungo gi akanbo wahai ama lakhi Mapu Ebungo gi makut makna iduna kanana su hairiba wahai asigi wahan thokpiba ngamkhide adubu maichau Daniel na wahai adugi chap chaba wahan thokpiduna ningthau Belshazzar da Mapu Ebungo gi chirak lakadaure haiba khanghanki maramaduna ningthau Belshazzar na maichau Daniel bu Babylon lebak ki ahum suba lengak ohenki adubu Babylon gi history record ta hairiba ningthau Belshazzar asigi maming yaudi hairi adugi maramna Bible se historically accurate oide haiduna historian kharana claim su tawri aduga record asigi matungina Babylon gi aroiba ningthau se Belshazzar nataduna ningthau adugi maming di Nabonidus haina Babylon gi history record ta palli adubu inkumja lising amuga chanipan ga yankhai humdo habedi 1853 da archaeologist kangbu kharana ningthau Nabonidus na saramba ur koba Babylon gi lai adugi mandir da ariba leitan asumna iduna leiba thengnaki ai Nabonidus Babylon gi ningthau ai hakna isor gi mafam da lanjadaba oisanu ai gi ahanba phangjaba ichanupa Belshazzar gi thamoida nahaki bhakti lehenbiyo aduga atopa phangkiba aiba amadana Nabonidus amadi Belshazzar makhoi ani punna Babylon gi lenga oikibagi praman phangki asina aikhoibu hena bab tahanbasidi Daniel chapter 5 verse 29 da karigidama Daniel bu ani suba lenga ohendaduna ahum suba lenga ohelibano haibasine hairiba wari asinasu Bible se itihas ki lamai dasu yamne strong foundation oina leiri haibase khanganjaninge akoi ahum suba point jengminasi ahum suba points the perfect sequence haibasine lairi humfutaru na pulsillaga mapum phaba holy Bible ama oiribane adubu yamna ngai oiriba hairagadi Bible se tongan ba aiba kunthra humdoina chahi lising amuga chatruk changna iki hairiba aiba singsisu tongan ba des trahumdoi amadi mahadesh ahumdagini adusu tongan ba profession gi mioi
loan da yengagana tongan ba loan ahum changna ikhiba lairikni adubu Bible gi ahoba lairik maihorol dagi aroiba lairik phongdokpiba phawba Jesu Christ da leiba aran khubam gi wapau da mi eng thamaga asoiba ayetba matta yaudana perfect sequence oiriba sine Bible sina Mapu Ebungo gi wahai oiram dragadi haiba sequence ase perfect oiram loidamne makhatana mari suba point accurate prophecy Bible se testament ani thongna khaidoi Old Testament haibama, New Testament haibama. Haibadi ariba walepnaba amadi anoba walepnaba. Jesu Christana pokringai mamangi thaudo khudingma ariba walepnaba kawe. Aduga Jesuna poklaba matungi wari thaudo khudingma anoba walepnaba haina khangnai. Bible gi ariba walepnabada Jesu Christ gi maramda thokataba wa chahumgi mathakta palamba khudingma anoba walepnabada fulfill oiduna lai. Masinasu Bible se Mapu Ebungo gi waini haibada aikoina chingnaningai laihande haijaning aigi nuksijarbe sinau sing Bible se Mapu Ebungo gi waini haibada yaningdaba male masina mi yamna leiri Bible bu mai thadok piba segai biba nokna biba lana thokchin biba haibase aikoina toina taduna uduna leiribane adubu ngasisu Bible na male masida khwaidagi yamna print tawba amadi miyamna leinaba lairik ado aduma oide Noma gi Bible publisher singi masing su aduma hengalai. Ichi now sing. Bible gi Matthew chapter 24 verse 35, Mark chapter 13 verse 31, amadi Luke chapter 21 verse 33 da. Asumna Ebungo Jesu Christ na haide. Soraren amadi male mangki gani toigu masum aigi wahaide.